Manipur Police na KCP PWG gi miyoi taruk fagat pangamle hairi police ki pauna hai miyoi taruk adu gi manungda miyoi ahum amadi thamai ban thingen lekai community hall manakta gi fawangam khivani hairi faraba sing adudi ahibam Johnson Singh alias Khonthang chahi kuntaret mahak Imphal West ki manung chunba Lamphel police station na konba tagel korom lekai dagi ni hairi atopa miyoi sing aduna ningthaujam Sosilia Devi Elias Chauba Chahi Kunmanga Mahakna Imphal West District ki manung chunba Tairen Pokpi Mayai Lekai dagi ni hairi ahum suba miyoi asina Salam Binita Devi Elias Bema Elias Tamna Chahi Kunithoi Mahakna Bishnupur District ki manung chunba Bishnupur PS na konba ningtokhong mamang lekai dagi ni hairi hairi miyoi ahum asi miyam dagi sel khaibida chenaba miyoi shingni hairi makhoi ahum dagi mobile phone ahum wallet ama fangma ngamkhi hairi atopa thodok amadana Imphal East District ki manung chenba Porompat police station na konba Wangkhai Ningthem Pukri Mapal dagi KCP PWG gi miyoi ani fawa ngamkhi hairi makoi sing adudi Laisram Suraj Singh alias Ibungo Chahi Kulumdoi Mahak Imphal West ki Naurem Thong Laisram Larek tagini atopa miyoi aduna Sapam Ningol Khetrimayum Ongbi Asangbi Devi Chahi Kuntramari Mahakna Imphal East District ki manung chunba Tinchit Road Khurai Sisar Lekai dagi ni hairi makhoi ani se miyam dagi sel khaiba da chenaba miyoi ni hairi makhoi ani dagi scooter ama lupa lising tara romgi shenfam ama Aadhaar card ama amadi mobile phone ani fangma ngamkhi hairi amaromda Imphal West District ki manung chunba Samurau Awang Lekai dagi Nongmai Kapam Jilis Maitei Chahi Kunmapan hariba miyoi asi KCP PWG gi active cadre ni haina police ki pauna haiba galena miyoi asi Imphal East District ki manung chunba Chingarel Tezpur dagi fawa ngamle haina su police ki paw sina makhatari hariba miyoi asi su miyam dagi sel khaibada chenaba miyoi ni haina police na khangalakli Manipur ke tongan bachungna mafam singna security force na thiba humba amadi area domination lepa leituna chathari police ki pauna hai Imphal West District Bishnupur District amadi Kakching District ki tongan mafam singda thiba humba ki thabada khusukula kya phangma ngamkhi madugi manungda Kakching District ki manung chunba Wangu Tarung Mamangching area da thiba humba ki thabada inchas rifle ama hariba rifle asi magazine di yaum re hairi magazine yauba semdoklaba AK-56 rifle ama bolt action single barrel amagasu lonana .32 pistol ama hariba pistol ase magazine su yauri light machine gun inchas ke magazine ama 51mm mortar bomb hariba bomb ase cover nithina tawraba masing ama phangma ngamke lonana chaurakna kg amarom lumba IED ahum yauna tungan ba kusukulai kya hari mafam adudagi fangma ngamkhi hairi atopa thodok amadana Bishnupur District ki manung chenba Khudak Khudak-Ki police station na konba Torbung Sabal Mamang Lekai da thiba humbugi thabada SLR nongmai ama hariba nongmai ase magazine amagasu lona bagaluna na kapa yariba nongmai maru manga yauromkhi semdoklaba AK ama hariba AK asikilona na ahangma magazine amasu phangma ngamkhi lona na single barrel gun ahumsu fangma ngamkhi haina police ki pawasuna makhatari Imphal West District ki manung chenba Kameng Chabal area IBR Road Lamsang PS na konba mafam asida thiba humbagi thabada made in Burma haina thaba pistol ahum fangma ngamkhi hariba pistol ahum ase magazine ahum su loina rakhi loina 36 HE hand grenade ahum amasu fangma ngamkhi haina police ki pawasuna makhatari Manipur Police na Juribam District ki manung chenba Juribam PS na konba FCP gate manaktagi miyoi ani yungaw amadi yungang bottle kya galona na fawa ngamle hairi police ki pauna hai faraba miyoi ani dudi Chamsinlu Rongmai Chahi Nimfu Mahak Tamilong District ki manung chenba Nungkaw Part 2 Rani Colony hariba mafam asidagini atopa miyoi aduna Gaichen Diliu Rongmai Chahi Kuntratret Mahakna Tamilong District ki Oinam Long Part 1 haidiba
Kaimai PS na kon mafam asdagi ni hairi makoi ani dagi Indian Made Foreign Liquor amadi DIC liquor ki bottle kaya fabangam khibani marugi manungda McDowell's number 1 Maudataruk Iconic White Cham magani Pumari Kingfisher beer can Chani Getrataruk Stoke beer Train Toy Godfather beer Train Toy Tubok beer Yankai Taruk All Monk beer cans Kunmari KD whiskey Train Toy DIC liquor Tara Hayo Polam Singasi Fangmangam Kivani Hari Par Mio Amadi Pagalak Polam Singadu Excise Department da Ningtina Sinakre Hanasu Police ki Pao Sina Makatari